MSTV mieng tabiribasingbu nomaitham kajalna khurumjari. Hojik nungthilgeba pau pijari. Peace sign taunariba loop amagi mioi ahum NIN na phajinkiba yaningde India government na atamna maitaida onsinbagi thawong yaningde thokliba irang asi lengakna athobada loisimbiu haiduna ngarang numidang Kaksing district ki Sugunu Kendra gi manung chana leiba wangu lupa marupta wangu gi miyamna makuta maya paiduna kholaw lauduna khongdang changsinkre Universal Mothers Organization UMO gi thausil thawang gi makhada wangu gram panchayat ki manung da leiriba tongan ba maya pai bilup singi masing yamlaba ima singna chathakiba khongjang aduda saru yakhibi wangu GP ward number 4 wangu hodam lairaktagi laitongbam Byzantina hai haukiba chahi lisingani kulumdogi November kumapanda India government amadi Manipur government ka yana du sign tawna khiba adu tungoina na thamkhiba asi mama oibi singna yaningde icha singna Manipur da hojik tho irang asida miyam bungak tuna Manipur kaiba yaroi haiduna tumba chaba khangdana thawai khobakta haptuna icha singna achoba thodang lauriba icha singbu NIN na hekta phaduna pukhibasi Manipur gi praja ama oina yaningde Byzantina hai peace toki wahan thok lehendaba India government na Manipur miyam da tawriba asi karino hairaduna peace talk haiba wahai asina khoisak oina thaktuna makoina phajillaga ngayok chafuda yoksinduna thambagi mawongda makoina phaningba matamda phaba puningba matamda pubagi thawong asi mama oibi khudingmakna thamoi sokna tasingna yaningde maram aduna UNF ki pambaina luchingba group ki icha ahum asibu condition amata yauduna asoi angam amata thokhandana athubada mama aikhoida sinagadabani phongdokhi makoina ngaksaduna Manipur bu kai kini haibigi makoina thak ningna saba maset tum maset khalaga makoina Manipur asibo kannabagi namakta thawai khubakta hapaga makoina achamu thawang loriba isa singbo kari ma thawang amata yaudana ena ena pharaga pukhi bhabisi Manipur gi baza ama oina khoi yajaningde peace talk thamnariba wahi asigi ate khangidaba India government na tawri base khoi karino peace talk haiba wahi asina khoisak oina thaaga makoina phajillaga ngayuk chafuda yukchillaga thamaga makoina phaninga matamda phaba puninga matamda pubagi thawong asi aikoi tasena yajaningde maram aduna phakhiba pambaina lusingba ULF ki isa singa sibo karigumba asoi ana amata yaudana mama obi khoida sinabiyo atoba matamda aikhoida sinabiyo Kaksing district ki Sugunu Kendra gi manungda leiba Charial lamdong dasu lamdamdugi maira paibi singna peace talk sign taunariba UNF pambai luchingba loop amagi mioi ahum NIN na phajinkiba yaningde India government na atamna maitaida onsinbagi thawong yaningde thokliba irang asi lengakna athobada lusimbiu haiduna ngarang numidang Sugunu Kendra gi manung chana leiba Charial da miyamna makhutta maira paiduna pendabagi kholaw lauduna khongjang changsinkre Universal Mothers Organization UMO gi mieng makhada Charial gi maira paibi singi masing yamlaba imasing UNF pambaigi Chief of the Army yauna NIN na phakibagi matangda Charial apunba maira paibi luke secretary KS Balana hai India government amadi Manipur government kayana duna santi gi lambida wari sanari balup amagi mioi ahumbu NIN na phaba punba asi mama oibi singna yaba sungam ngamloi makhoibu condition amata yauduna thadokadabani peace talk tawsi hairaga NIN na phaba yanana ba hotnariba haibasi India amadi Manipur government ta hangjaningi hairaduna handakta phamba loikhiba assembly mifamda chief minister na santi hanjulakle haikhraga chingkhong chingya da kuki singna nomai sulep leptana kapli basina santi hanjunbani haiga dawribra hainasu lengake puning chingchinki yaudana athuba matamda thadokadabani santi gi lambida khongdaraba loop amagi mioi ahumbu NIN na phaba punba tawba se akoi mama oibi akoi na yaba ngamoi madu akoi sugya yaba ngamoi peace talk tawsi hairaga NIN na phaba yananaba honaribra haina akoi Manipur government da imasi hangjaninge kinumit mangani gi house mifamda honorable CM na aikoi gi chingya tamnya si santi hanjile hairaga kukina kapa suglep leptana kapa sibuna santi hanjinmani haigadoribra tha tarama thoi henna thokliba irang asida awaba taraba sericulture horticulture fisheries amadi veterinary gi lamda farm tawriba farmers singda lengakna karigumba mateng amata pidaba haiba asi lomi singbu mirai bibani haina Irawai Foundation Manipur gi president KS Gopen Luangna phongdokre ngase Manipur Press Club ki thangjeng hall da pangthokhiba pawgi mifam amada wafam asi phongdol aduna Gopen na hai chakhum mai mutpagum miyamna yamna wana khangnariba sida lengakna lomi singi damak agriculture gi oina senpham khara
थादोक्लगा सेरिकल्चर हॉर्टिकल्चर फिशरीज अमदी वेटेरिनरी के सेंफमसिंग थादोक्तबा असि यानिंगदे अथुबा मतमदा थादोपियो मणिपुरदा थोक्लिबा इरांग असिना लौमिसिंगबु लोक सभा मिखनगी मतम लाउथोखिबगा लोइनना कांगलुप खाइदोक्तुना थुगाइदुना होटनरिबा असिदगी चेक्सिनबा मथौ ताइ पांथोकदौरिबा मिखन असिदा लौमिसिंगी ओइबा अमत्ता ओइबगी फिरिप अमा लौदुना लोक सभा मिखन असिदा इलेक्शन कैंपेन टी पार्टीना सिंगबा याउदना मिखन नुमित्ता इसागी अपांबा मिरेप्ता बोट थादबा ओइना थोक्से हाइखि horticulture, sericulture, fisheries, veterinary high department singhi koi kenosidi sengi kenosidi compensation na sidi fina department ki mai ke de ni kharga su ko 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 pa ko thaduro aduna horticulture ki sector is the mani ba yam da lakh sing crore sing aduga fisheries the mani ba crore me am ma aduga asagi horticulture veterinary fisheries mai na mani ba crore me am ma se पिथोक्तना अखोगी रिकमेंड अखोगी सेंसन बाउदा कई उमंदा अखोगी मिराई बगी मोंदा तौबसी या हारम सदिराम कोनस मणिपुरना यामना मोसुना नुमाइते Joint Director District Veterinary Office Thawagim Eng Makada ICDP Sub Center Lesangtem Staff Sing Amadi Youth Welfare Association Lesangtem Bazar ga khusamna duna ani suba phase ge oina Lesangtem Bazar dagi khong manung mathak laikai fawbada yumyumda leiba hui amadi haudongna chungba ngasi ayuk mass anti rabies vaccination program ama pangthokre ngasi pangthokiba anti rabies hida kapthokpagi program aduda hui amadi haudong punna chama mari furom hida kapthokhi Matam sangna amokogi advisor oiramba Dr. Y Mani Khumana manung matam chadana lekhidabada UCOVID MPAL amwaba amadi anti drug campaign Bisnupur district na awaba phongdokpagi thawam ama UCOVID ke ningthaukhongda leiba office ta ngasi pangthokre amwaba gi president ai Sumila UCOVID president W Santa MPAL gi president N Thambalaima amadi atai thomi singsu saru yaduna minute ani tumina leptuna awaba phongdokhi loidena laiwai khraba thawaina taibang sembiba mapugi leikonda ingna chukna leiruna ba thongnikhi UCOVID ke president W Santa na phongdokhibada Dr. Y Khuman manaba khunai ama purakna ba kanna hotnakhiba lamdam sigi lamyanba amani mahakna lekhidaba asi lamdam sida mensinba ngamnaroidaba awatpa amadi lehewragani maram sina thamoi sokna nuaitaba phongdokchari haikhi ja nani kumanna manung matam chadana leidab sida gopina awaba phongdokchari maroina Manina Amukogi, Evaza, Manipuki, Hawaii, Hawaii, Hona Miramba, Biramba, Asina, Lehuriba, Asamana, Quena, Masa, Mana, Togaramba, Mana Pandaramba, Tabokuda, Matu Indoda, Yona, Manipuki, Hawaii, Asamana, Quena, Matu Inna, Tabokuda, Amukogi hauji advisor oina thawpuramba amadi organization asi ex president Dr. Y Mani Khumana manung matam chadana lekhidabada amukoga chapminariba Imphal West District United Clubs Organization idukogi thawmi singna minute ani tumina leptuna ikai khumnaba utkre lekhidrabagi thawaina isogi khoya khada ingna chakna lairunaba thawnizabaga loinana imung manungi awabadasu lup asina saru yarakle Dr. Y Mani Khumana hinglingaida amukogi damak thabok thawram kaya tawbirami loinana Leibak miyamgi oiba thabaksu pangthoklamki mahakna iramdamgi damak tawramba thabaksing singthabada loiba nayaroi haina idukogi general secretary na thorakpa charwal amana phongdorakli Khulem Lekai Junior High School Principal in charge oina leiramba lekhidraba Laisram Dineski Naurem Thong Laisram Director leiba yungasi maina tumna chakre Thodok ase ayupung 13:45 rom tarakpa matamda thokhibani Thodok ase gas tagi hauba oiramba yai haina panari loinena thodok thokpa mafam aduda fire service team laktuna mai kanbagi thabok chathaki Thodok aduda mi sokpa panbagi paudi leite adubu yum adudi tumna chakre Thodok aduda yumbu oribi lekhidraba Dineski nupi Laisram Ongbi Sandhya Rani wanthabadagi first aid piki
Hauze Pune Sathariba 14 Hockey India Senior Women National Hockey Championship ta Manipurna Uttarakhand Pulzigi League match ta Taramatwe Anida Maithiba Piduna Manipur gi hockey team quarter final changba ngamkhre. Hayeng Mars kunda hanba quarter final match ta Madhya Pradesh ka Bengal ga amadi Anisuba quarter final match ta na Manipur ga Maharashtra ga sanaragani. Matang asida nunthagi pau sanok sabulution jari mi eng tabiri basingbu amuka hana khurumjari.